ngasi numida waram phongkhiba tungan manipuri sifungsing amasum thokiba thawdo wathoksingdagi maruebi ipausing miyamna thamjagi hanmada MLA LM Khaukten Suchampura Airport Sabina Haijakhiba Civil Aviation Minister na yama pirakhidri Union Minister of Civil Aviation Ramon Naidu Kinjara Pun Suchampur District ki lamkada Greenfield Airport ama Sabina Suchampur AC ki MLA LM Khaukten thakiba city amagi pakhum piraduna Housing Power Manipur State Sida Salai Airport Authority of India na Hariba Ministry Sida Suchampur District Lamkada Greenfield Airport Chana Bigi proposal Lakta Bamaramna Ministry Sina Nauna Airport Chabi Kanabalati Hana Pakompiraki Mamang Thagi Kungam Mapanda Union Minister of Civil Aviation Ramon Naidu na Pirapu reply to the Greenfield Airport Policy 2008 ki matungina Karigum Isterama ki Mapam Sab Amada State Government Natragana Airport Developer Oiriba Airport Authority of India Natragana State Government Tangai Fadana Anopa Airport Ama Samgat ki Harabadi Ningthina survey tawduna official oiba proposal amagaloina ministry asida propose torok mathoktai maramasina housing phawbi goina Manipur State Government state asida lairiba airport developer AAI na ministry asida nauna Suchampur gi lamkar airport linkana bigi proposal laktaba maramna MLA Khaukte gi proposal asi yaba ngamkhiro haina pakhum pirakhibne heri atopa pawmana Anabu government sembagi matangna legislature sing puna phaminaduna khanaragani Khemsan Hanagi minister Yumnam Khemsan haikre anabu government ama karamna semgani haibagi matangna khananaba legislature sing puna phaminaduna khanaragani ngasinungtul pungani rom tabada hanagi minister Yumnam Khemsan MLA Case Ibomsa MLA Karam Syamamadi MLA Dr. Wairadi Syamna Nitya Pachu thekta leiba Thambal sanglena satuna BJP Manipur Pradesh ki President S Sardaga unaduna warisanaki President Unarurab Matung Tulakpada, Pomishing Hangbuang Pakum Piraduna Hanagi Minister Yumnam Khemsan Haikibada Hana the legislature gi leader Gapuna Paminaduna Kanana Manedobo Legislature gi leader resign Tokibana Hausiti, Aikogi leader si party president Oiri, Maramaduna Hausi Oiriba, Pivamasigi Matanga MLA Sing Puna Kauraga Paminaduna Kanana Vivani. Athuba matam da MLA sing phaminaduna khanabagi matam leblagani magna makhatana hai BJP ki MLA sing lingzel manadab leiti amat oina leiri tuan kem tawbigi wafam leiti hairiba sing asi pauksi khakta thai tasengbadi nati regional party ama semba haibisi oithoku yaba nati masigumba wafam khanabasi leiti adubu kanagumbana madugumba wafam khalamba yauragadi mangda mangra tanbu oina thokani CM na resign tokraba matung leader khanbada matam lauribagi matangda hangmada magna matam yamna lawbodi natri center na matam ngaina ba hairakpasu leiti BJP gi MLA sing puna phaminaduna anobu government ama karamna semgani haibigi puna phaminaduna wari sanaraga naiki anobu leader ama lakadra haina hangbada madugi wapum adu center na hairasanu anobu government ama sembada kayam puina sangani haibisi khannaraga khangani haikhenasu pausda makhatana phongdorakli Amaromdana New Education Policy 2020 ki manungsana 21st Century Skill Development Program pangthokre Ministry of Education ki makhada PM Series School oina khalakhiba Jawaharlal Navodaya Vidyalaya Yaralpat Imphal East da PM Series School singi activity kya gi manungdanga si New Education Policy NEP 2020 ki manungsana 21st Century Skills Development Program pangthokre School asigi mahiroi nupa nupina saruk yaduna pangthokiba program asi mamangna pangthokiba PM Shri activity ki manungsanba communication skill criticals drinking literary skill program na singba kya gi manungna ngasi life skill gi matangna program asi pangthokani ngasi gi thauramga mari lainana school asigi PM Shri 20 suba Century Skills ki in charge oina thaupuribi mangsa tapam tampasana na hai mahiroi singna class 12 lower ba matung white collar job natragasu entrepreneur ama oina business tawduna hingbi hai loinana business ama tawbada sangba financial support matawkram na lawgani haibigi matangda resource person oina MSME gi deputy director bank manager utam luwang na singba kauduna mahiroi singa sida mai pakpa entrepreneur amamam oina bohona bada sangba loksing kya takpi tambi raiki mangna hai mahiroi singi tungi punsida matik saba mi amamam oina bohona bada program asina kana kya pigani hana su phungtoki amarumda MU da World Anthropology Day thoram pangthokre
Say khudingi leptana pangtoktuna lakpigi sarukam oina ngasi February kun sagolsa numit sidasu Anthropology Department Dana Manjuru University sindana World Anthropology Day 2025 ki thoram Celebrating Human Diversity and Connecting Culture haiba theme da yumpham oiduna DM College of Science ki Central Hall da pangtokre ngasi ki thoram madu DM College of Science ki Principal Professor M Bhubaneswari Devi DMU ki CDC Director Professor Hayes Sorojini, Student Welfare Danamzur University ki Dean Professor T.S. Ravikant Singha amasum DMU ki Hayes OD Department of Anthropology Dr. N.G. Pungphana athoiba mithung sing oina saryaki Tharamga mari laidana Dr. Pungphana phongdokhibada khunai sida anthropology ki thorang si yamna sawi ngasidi anthropology asi mahiroi sing yamna pamna subject amas oiri tuan ba sinpham da lairiba sing asi yamna maru oi miyoibana samana ba sinpham ama khaktana khunai oibi yati kena ba punama system amagi makhari hinganduna sapsaba khunai amagi masa adu ngaktuna thamada anthropology na asoba thawdang lauri haina phongdoki thauram adugi manungsanna anthropology department siga mari lainaba polam sing utkibaga loinana lairik amasu phongki Makasa tarakpana panampok siri ke topa marui pa paukran khulai paiduna lal hori basing mainstream ta lakna Union Home Minister Amit Shah na appeal tawkre awang nong pok ta leiba lal hori ba khulai pai basing khulai thadok ta mainstream ta lakna Union Home Minister Amit Shah na appeal tawkre wapam masi Assam Rifles na sinduna New Delhi ta pangthukiba Unity Usab One Voice One Nation ki thoram na sibcase oina saruk yaraduna phongtokibani Thauram adu BJP na center da lengak pairak parigi North East da pekhaliba sako thorangi matangda wafam kya palladuna Amit Shah na hai awang nung pok ti English singani ga taraga mari dagi ngasi phawba militants lising taraga chonga khulai thadok tuna mainstream da lakre English singani ga taraga mapandagi English singani ga kunga mari phawba da Peace Accord taraga ni thu khuyek pinakre BJP gi matamda wathok kya warosin puraktuna manglom na sangshili na kya lenga ki khudong saba phanganduna lakli haiba ga loinana khulai paiduna lal hori bana hasing khulai thadokuna mainstream da lakna basu mang appeal tawki amarom dana BJP manungda kem tawbu leite en biren BJP MLA singi manungda kem tawbu leite MLA khudimak status da ing tappa tangdo leitawa hanjilangna ba yamna kana honari haina hanagi minister en biren phongdokre wapam bisi en biren CM phamdagi resign tawkraba matung amadi status da president lakraba matung ahan boina deeprin lawba telephonic interview ma da phongdokibani mangna hai state manungda biren gi misang natragana biren yadav singi kanglup haina khaidoktuna kem tawbu leiti MLA sing status da ing tapa madi mausa gi punsida hanjilangna bagi dama paikhat pe yaba thaba khudimak paikhat na ba honari BJP gi lusing bising gi makai dagi status da anoba political outfit ama CM bagi wafam karisu leiti BJP na Manipur gi damak tawbi yaba khudimak amata watana tawki status gi ngamkhai gi apun wasaktam kai handana ngak senduna thamnaba thabak sing makha na paikhat ki gani State BJP gi manung da kanglup ani khaidok tun state asida lairibi issue sing losinna bohona drabadi party de gi tokhai ba masai goeba regional political party ama CM laba yai heba wafam lakna khraba matung na phongdokibani mana makata na hai state asigi mauksa gi punsida hanjilangna bohona bada yabu khudimak honari heba wafam thamladuna man anirak suba tam gi CM pham paiba matamaduda state asigi sako thorang gi tamak makal kya gi khongthang sing lokotki mai ka bachinja ki mayukta sangsinwana Khongjang War on Drug ki mission haudoki state manungda tharamba popi pambi sing hanta tuna mangan takhanki hairiba operation adu sang naina sathaki state asigi ngamkai gi saruk sing ngak siena na pathabok paikhatki amadi illegal immigrants sing khandok gi thabok lokhatki Manipur gi territorial integrity kai handana ngak siena thambai bis punamak maruai center ki mekai de gi ngamkai paring da logi wang mada mitop sing sangsil lakpa thingnaba akan mathabak lakhot kadabani amadi logi wang bada ngamkai lansil lakpa sing masama sangi maram dam da am halan khi kadabani ki adomoina mo hanagi minister sin state sida PR sangthana thamba natragana popular government am CM gi matang di wapam amata phongdokidi loinana state sigi hauju oiriba phiba masin maram oiduna miyam penadre haiba khangi aikoi khudimak state si mausa gi phibam da purakna ba honaba yaba khudimak honari haiba wapam thamki Amaramdana Prime Minister Manipur Lagnaba DMCC na open invitation tawkre Delimited Coordinating Committee DMCC ki mihur kangbu amana Prime Minister Office ta satuna Prime Minister Narendra Modi Manipur lakpinaba memorandum amaga loinana open invitation tawkre
था की कुनगा मरी अमसुंग कुनगा मंगाद आसाम पांगथोकदबा समिट अमदा सरुक यागदोरिबा प्राइम मिनिस्टर नरेंद्र मोदी न मणिपुर सुट लाकनबा ओपन इनवाइटेशन अदु तौगनी ngasi दिल्ली दा लेबा पीएम ऑफिस ता मेमोरेंडम अमदी ओपन इनवाइटेशन पीबदुदा डीएमसीसी की कन्वेनर ऑर्गेनाइजेशन सेक्रेटरी अमदी डीएमसीसी की वुमेन्स विंग की वांगांग लोइसु सरुक याखी डीएमसीसी की मेकेडी की पिसन खिबा मेमोरेंडम अदुदा मणिपुर थोकलिबा मतम सांगलब इरांग असिबु लक्षण बंगमदबा यूनियन होम मिनिस्टर सिक्योरिटी एडवाइजर अमसुम यूनिफाइड कमांड की चेयरपर्सन फम लौथोकनबसु प्राइम मिनिस्टर न तक्सिन खिहानसु डीएमसीसी की मीडिया कोऑर्डिनेटर न थदोरकपा चिरोलमना मखाताना फोंदोरकली तेंदक बतोप पावम गवर्नर को उनखरे मणिपुर स्टेट बर्ड स्क्वाड एंड गाइडेंस की स्टेट सेक्रेटरी टीएस हेरामनी लुसिंग मिहुत कांगबोमना ngasi गवर्नर उनखिबगा लोइना पी सुरबलान लुसिंगबा एड हॉक कमिटी ऑफ ऑल मणिपुर इलेक्टेड PRI ऑफ 2017 की मिहुत कांगबोमनसु गवर्नर को उनखरे टीएस मणिहान लुसिंगबा मणिपुर स्टेट बर्ड स्क्वाड एंड गाइडेंस की मिहुत कांगबोमना इंफाल की राइजबोंदा सतुना गवर्नर अजय कुमार गा उनखिबने मिहुत कांगबो की मेकेडी की गवर्नर अवार्ड हायरगा खंगनबा राज्य पुरस्कार अवार्ड लांथोकपगी थौरम यौबिनबा गवर्नर द बटन तोखी पी सुरबलान लुसिंगबा एडहॉक कमिटी ऑफ ऑल मणिपुर इलेक्टेड PRI ऑफ 2017 की मिहुत कांगबोमनसु ngasi राजभवन सतुना गवर्नर अजय कुमार बालागो नखी उनाबदुर स्टेट असिदा हाउस ओइरिबा पंचायती राज इंस्टीट्यूशन सिंगा मरी लेना मेमोरेंडम अमा गवर्नर पिसुना तक्सिन की हैनसु राजभवन की थदोरक पचियोलमनसु मखाताना फोंदोरकली अदुगा तेंतक नसुम मैम थमजरमगे हौजिकी ओइनदी मैम पाउसु मतांग से लुसिंजरगे मसुम मैम पुन अनौबा अपडेट ngaiminase national sugi mekiri gi म्यांगी मफमदा मखाताना थमजरी मखाताबा अनौबा अपडेट मैम पुन ngaiminase